social media dagi lokhachaba video nga loina thamlakpo wafam khara mayamdamu channel sina lokhacharkana mayamdamu thamjage aduga TIS Brinda 4-year school AC gi PS dagi thadorakpa video footage maga loina thamlakpo wafam khara mayamgi mafamna thamjage ngarang ahing ye school kendra manungda leiba wangkhai ningthem pukri mapal gi 14/6 AC da sajaw ise Brindagi boot ama maram amata leitana sakhangdaba kharana Thugairamle thamlamkhibagi saktam khara mayamda share tawjari masigumba aranba thawong si tawbidanaba haina miyamda haijari amasum kalakpana asaubana kaidonungda afaba purakadaba leite haibisi mipung khudima tangai fadana khangbagi matam tasengna oire election ase ingna pangthokminasi aikhoi asumba mire asumba mawongda khanbana asumba afaba thaudang ama oini haina amukka hana ise Brinda amadi timna mayamda nunglukna haijari haba wafam go loina video footage khraga photo clip khraga thambirei myamdamu share tawjage myam yeng taminasi hoje khoi nei jari bose ningthem pukri ma pal 14/6 ko ya school AC gi ngarang iche gi bot ama sabadu de toy kai tawbiramme ado sigi faklong ji ju thudek pirame kanana kari maram gi damakta kari nuai tabal leibai damakta tawribano habisu khangjade yam singna harabda sigi ju loi phakai biramane khoi nu jemu khoi gi volunteers mam nung napsale jinga ju ko pane ba sai jinga da ju nung thaba jinga nunga loina haidok pirame aduga leiriba boot ki leirmi fiam ju yam chadre aduga manung da ju hapetang changa yengsi peaceful free and fair election tawsine dai hai adu kanana kari maram gi tawbiram mi bano sigi poster jim ju Segairaga longthu ju thamam hai adu kari maram gi kanada kai nuai tabagi khong sida khongpa ki mami ju tai khongpa na karam bagi khongpa ki mami ni aduga si jinga ju loi sido men ha adu volunteers mam na koina panjan mane phaglong ma leiba matam da sigi film ji legeda mate sigi phaglong lei matam da phaglong ji da su phaglong ji da moina kaw bu gum ma leba poster da ju khongpak mami tai karamba sija turambra jinga ka ju akoina hapsalini ba kari nuai tabagi kari kanana kaidobagi damakta peaceful free and fair election tawse haina chin de lawe karamba ado si gi thabak thawong sidi laibak macha taba khitang wat braina khanjai ado khangde tawrise handaki election asida taw mayamna gyan taba mayam su thokpire aduga gyan tada mayam su leiri habase masine thawdok ngasi gi thawong sina sakini ngarang ahing pung 12 makhai dwai gi mayam tambirakpada 12 makhai dwai da thokki thawdok ni na hai ado horen pung ama da su press conference ama kaujari press conference asida su ichega loinana khara magi pungni pawdam su tamjage silere flag nung kaim ta thet panate manung da poster thambado manung da khongpa na kaw sagai khongpa na kaw bane ado sine ning tempukri mapa 14/6 ya school esi mayam share mayam viewers mayam videos share to view dengi apamba mot su comment section da thambiram nungdi nuai ta tawis suwana kono hona jaraga tawis tang ni moju tang hendi hen man bran khal masa gi da saukhat tabagi sang am de utsage ko saukhat tabagi sang am de utsage iche gi sida leiba poster sida Segairaga kwa mahi ju osan birame disgusting hai ni chakhot tabagi jang koi manipur chakhot tabai jang je
इचेगी लेरिबा पोस्टर थेलिबसे सेगाइब्रो सेगाइबसिदि आंगांगने हारजु आइबा सेगाइबदु यादबनिना सिदा लेरि मोने खोटखेबैने दुगा क्वामै जोसन बिरमेबा याम चौखत्तबा सिजि खितंग हेनमनब्राना खले मसा मसागी हौरकफम ताक्तोकपनि याम सेंना हाइजरबदा कैसो कायबा लेते नोइगुम मयाम थोलकपना अखोइगिदि थौना लेंजेना हेना हापे हाबसिमसु तौरमिबा मी एनी ओइमेन बे अदु सिदि अतमना तौगेन तौपो माले पोस्टर सेगाइरागा इचेगी ममाइदा क्वामी ओसिलम हाबसिदि lowest form of disgusting hado moi ओइ हाबसु हाइजगे मैम प्लीज लाइक शेयर कमेंट तौबिरमो अदुगा मणिपुरी काचिन कोया यौनबा शेयर तौबिरमो होजे इचेदा लाइबा थोलकलिबा एट्रोसिटीज अमसु मंगोंदा लाइबा चैथेंग अमसु सिगी मैमसे यौनबा काचिन कोया यौनबा मैम शेयर तौबिरमो अदुगा मसिगुम थौदो असिसु अमो हना थोपी थोक्तनबा हाइना तौरिमे मियोय नत्रगा मैम पुममक्तसु हाइजगे हना अपील तौजै ना थैंक यू जिंगा से सेमई लिसिलो सेमबने गेनो सि फारगा जलु तुकारम नोइ गा दुबे सेमजलिन हाम हाना गे मौ सुमाइना थावमिसे सि ताबो मौंगसे तु फ्लेक्स सि लाइरे फ्लेक्स सुमाइनि सेगारमि मखदा उन्थोपदि फ्लेक्स Chief Minister and Biren Singana Maki Facebook the Tagalakpa post Tamlapo Warul Kara Mam Tamzage Prime Minister Sri Narendra Modi Zina Impala Tunglakpada Harautayamna Okre Loina Loina Manipurgi Miamna Su Prime Minister Narendra Modi Bu Kawana Ngaiduna Lady Loina Loina Duga Prime Minister Narendra Modi na Manipur Miamda Luang Popup Multi Sports Complex ta Miam the addressing Taugani Hainasu, Chief Minister and Biren Singana Tamnapo Warul Karasinasu Makatana Fundorakli. Adug Mem update Oiba, Marumaru Oiba, Ipauxin Kongasarakan Senel Sigi Make Digisu Miam the Tamzara Kigi Haina Miam Gimapam the Sutamzari, Aduga Anao Ipauxin update sing Miam Punang Minasi, Miam the update Pizarake, Miamna. Channel sibusu matam pumda support obi yohan su thamjari duga pathok sagi bisda suikibulan kibakya yarogsu myam na ngakpi gani anaw naw bu ipauksing myam punna ngai minasi duga hujikoina di matang sai dusinjarage and thank you